Macha. Hello, Miyam. Taro. Hello, Miyam. Macha. Nutin pasana tumgre di pasana tumi tumdre sung tum de. Aroma. Hogalaga apple chakre. Grapes chakre. Asapot mujari machin sung de ning de buko ado mase angkor di am pasana pa me buko angkor angang bido ko. Dono su mapup to chow laga. Chow da su yam na hausa bado kangwa. Thum su yam thum bani ba adudi ado myam hausi pung mari da sale e akhoi lambi da boroi pambi myam pa le ba ko ado boroi khara kholluraga nongthel ge cha ge taw bani ba ko ado boroi su phajana mulle khara mana mun na kien ba su yaw re khara mana munde tor ba su yaw re ba ko ado achar su tong ning bani aina yengani sangba matam da khunba ngamaga di achar ge di khara yamna mun khunbe ma thau ta bani ko pase angang se thawam ba ya da bani na thoina achar ga de sem ba ngamdre yengani ado macha auba yaw sang su kuyak tre koi macha ge su shopping khara taw khat pa hore photo ka pa gi Tauri. sa ya ta jo Kulma jaji. 저 안골 비게 네네나 비게에 저 안골 비게 거로세 괜찮네 형 하이번에 로이에 못도이 봐 저 안골 비게에 이렇게 농실이 sit 면 비가세 바로 클립 잡다 야 나오이 두 chắc 안굴 상 chắc 난 들러라 또 저 형 얘 리베 mayamse 저 비디오 канал 남는 게 봐. I don't know how to say video is namning by bits sung late energy out there like the high tide. 안굴 사그리 그래 Hang says sung bit the text salak panam getting over the go. Don't see the namchera abani some tanga tradi munungaite. Kushukushale tanga tabaqua. Mayam boroi su khara jare yam bude charge yamna thakning bani ba aduduna munara de berata ne aina hadak so munaru dana yang se am kangchalle aduna video se su namning de mai ka se kopsan ba se uraga ko sai tanda tan bam phau do ko ado mayam aise hause sandagi thabak ka su tawdringai da nutel ge de loire ado sangi aisida aise samse su thau de ge taw bani thau sidi khara toy to na sum dai samse am leksan bdo oire ba ko angang po matung da samse am na kele du ka matek su yam na tat pado so smaina laire ba ko ando kitang budi hawgalak pa male khangde ha de khara le aga lai ba ka samse tek po kien ba wo taw ba sida ko thau se som chemical yaw da ba sijana ka wakhal sunu ngai jare pharak ka ba manja bu do ko do myam aina sijina ba thau myam da uchara ke makata na some video se minar si myam aina sijina ba thau har ga di sida lai re na chashor gi jonk oil se sisu use to we sisu yam na pha bu do oi ba ko chemical yaw da ba ni na ina sisu sum sijina ba Myam asigi ne chashorgi jonk oil se le chuala na sukhangne to ka asigi thau sina samgi problem suna ki oina su yamna kana ba therapy amani aduga thaina diga susum sijiner ga la abasu oiduni bu ko jonk oil sina koina toin te bi batar ga di sam su ke loi sam su no risto ga ni sam don su te oi aduga sam ke ta ba hai sina de sam se sum fagat la ga lai duni bu ko aduga ne chashor se pure oi ba high quality ingredients se sem bo oiduni dermatologically tested su oi ga ni aduna kaimta chingna basu oiganu kaimta sokpa khotpa oiro yamna safe oigane buko aduga myam asise koina 10 to 15 minutes fazana massage tawbiraga taibi gadabane buko Natureshorgi jonk oil se natural ingredients sa basu oidoini asida yawse hydrogen brahmi onion seed fenugreek seed curry leaves sesame oil asimyam sina sabado oidoini buko chemical su kaimta yawdre dandruff su fahan bado oigani asigi thau sina yam yuzi thau terge dolarga khai thop tharni chak thomani chak sum pung taret manungda cha thopani na ko ado se pung manga ta salak tore lai thop thama tam se salak tore adoga aili thau se tairaga de lup lam na tai joga de tai de dumai mawong da ni penja bado lup lam tairaga adoga nungalaga kok ru thoni adona samda se yamna molaga nungai bado oi phasu phai ba ko myam so dumai sum tawbiyo sang matam da nungten detention ba bo oiro nungdang tuan dai ba bo oiro ko
ꯑꯗꯨ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯥꯌꯨꯔꯚꯦꯗꯤꯛ ꯑꯣꯏꯕꯅꯤꯅ ꯃꯅꯝꯗꯤ ꯑꯩꯈꯣꯏ ꯑꯥꯌꯨꯔꯚꯦꯗꯤꯛ ꯃꯅꯥ ꯃꯁꯤꯡ ꯃꯅꯝꯁꯦ ꯅꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯝꯁꯦ ꯌꯥꯝꯅ ꯐꯠꯅꯗ꯭ꯔꯕꯅꯤꯅ ꯐꯈꯤꯕꯅ ꯁꯨꯝ ꯐꯕ ꯑꯗꯣ ꯑꯅꯝꯕꯅꯗꯤ ꯁꯝ ꯀꯦꯜꯂꯦ ꯁꯝ ꯅꯛꯁꯜꯂꯦ ꯍꯥꯏꯅ ꯑꯌꯥꯝꯕꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯁꯨꯝ ꯑꯣꯏꯅꯩꯗꯅꯀꯣ ꯑꯗꯨꯅ ꯊꯥꯎ ꯇꯩꯕ ꯂꯦꯞꯄꯤꯒꯅꯨ ꯑꯗꯨꯒ ꯁꯨꯝ ꯀꯦꯃꯤꯀꯦꯜ ꯌꯥꯎꯕꯁꯤꯡ ꯁꯤꯖꯤꯟꯅꯗꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯃꯦꯟꯇ ꯇꯩꯗꯤ ꯄꯪꯇꯩ ꯐꯖꯕ꯭ꯔꯗꯤ ꯁꯨꯡꯐ ꯐꯖꯗꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤꯀꯣ ꯑꯗꯣ ꯐꯖꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯔꯤꯖꯜꯗꯣ ꯐꯪꯒꯗꯕ ꯅꯠꯇꯦ ꯁꯤꯖꯤꯟꯅꯔꯒ ꯔꯤꯖꯜꯗꯣ ꯐꯪꯉꯛꯇꯣꯏꯅꯤꯅ ꯉꯁꯤ ꯇꯩꯔꯦ ꯑꯩꯅ ꯅꯣꯡꯉꯥꯜꯂ ꯐꯔꯝꯗꯣꯏ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯂꯦꯞꯄꯤꯗꯕ ꯑꯗꯣ ꯐꯅꯤꯡꯕ ꯃꯤꯅ ꯇꯩꯔꯒ ꯐꯕꯗꯣ ꯉꯥꯏꯖꯔꯦ ꯉꯥꯏꯕ ꯀꯟꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯐꯗꯣꯔꯤ ꯐꯔꯛꯇꯕ ꯍꯥꯏꯕꯗꯣ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗ ꯈꯪꯗꯣꯏꯅꯤꯅꯀꯣ ꯁꯤꯖꯤꯟꯅꯔ ꯁꯝꯁꯤꯁꯨ ꯃꯇꯣꯟ ꯈꯔ ꯀꯛꯀꯦ ꯇꯧꯕꯅꯤ ꯁꯝꯁꯤ ꯁꯥꯡꯊꯔꯛꯑꯦ ꯊꯥꯎ ꯇꯩꯂꯣꯏꯔꯒ ꯏꯁꯥꯁꯦ ꯆꯅꯞ ꯂꯥꯎꯔ ꯂꯩꯕꯁꯦ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯋꯦ ꯑꯗꯨꯅ ꯊꯥꯎꯒꯨꯝꯕꯁꯤꯗꯤ ꯁꯨꯝ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯁꯨꯝ ꯇꯩꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕꯀꯣ ꯅꯞ ꯂꯥꯎꯔ ꯂꯩꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯁꯝꯁꯤ ꯖꯣꯏ ꯂꯥꯎꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯤꯞꯁꯤꯁꯨ ꯌꯧꯕ ꯁꯝꯁꯤꯁꯨ ꯁꯝꯕꯨꯠꯄꯨꯅ ꯌꯥꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯦꯆꯔꯁꯣꯔꯒꯤ ꯖꯣꯡ ꯇꯦꯜꯁꯦ ꯇꯩꯕꯤꯔꯒ ꯅꯦꯆꯔꯁꯣꯔꯒꯤ ꯖꯣꯡ ꯁꯦꯝꯄꯨꯁꯤꯅ ꯂꯨꯊꯣꯛꯄꯤꯔꯒꯗꯤ ꯕꯦꯁ ꯔꯤꯖꯜꯠꯁꯨ ꯐꯪꯒꯅꯦꯕꯀோ ꯑꯩꯅꯁꯨ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯆꯪꯉꯒ ꯄꯔꯆꯦꯁ ꯇꯧꯕꯤꯔꯒ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯄꯣꯠ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯅ ꯑꯐꯕ ꯈꯜꯂꯒ ꯁꯤꯖꯤꯟꯅꯔꯒꯗꯤ ꯍꯦꯟꯅꯁꯨ ꯀꯥꯟꯅꯕꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀோ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯣꯔꯣꯏ ꯈꯔ ꯈꯨꯠꯅ ꯂꯥꯝ ꯐꯪꯕꯁꯤꯡꯗꯣ ꯍꯦꯛꯀꯦ ꯍꯥꯏꯅ ꯅꯥꯎꯆꯥ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏ ꯕꯣꯔꯣꯏꯁꯦ ꯄꯨꯔꯥ ꯂꯝꯕꯤꯁꯤꯗ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯁꯨꯅꯦ ꯃꯍꯥꯎ ꯑꯝꯇ ꯃꯥꯟꯅꯗꯦ ꯍꯥꯎꯕꯗꯤ ꯂꯣꯏ ꯍꯥꯎꯋꯦꯕꯀꯣ ꯑꯁ ꯌꯣꯝꯊꯔꯤ ꯕꯣꯔꯣꯏ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯅꯥꯎꯆꯥ ꯂꯩꯔꯦ ꯕꯣꯔꯣꯏ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯅꯦꯝꯁꯨ ꯃꯁꯥꯁꯦ ꯍꯥꯏꯊꯔꯒ ꯄꯥꯟꯕꯅꯤꯅꯀꯣ ꯋꯥꯖ ꯑꯃ ꯇꯧꯋꯦ ꯑꯁꯤꯔꯣ ꯑꯍꯥꯎꯕꯗꯨꯕꯣ ꯍꯥꯎꯕꯅꯤ ꯁꯤꯁꯨ ꯌꯦꯡꯒꯦ ꯇꯦꯁ ꯑꯁ ꯌꯦꯡꯉꯣ ꯕꯣꯔꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯥꯄꯨ ꯈꯔ ꯀꯥꯔꯛꯄꯗꯣ ꯍꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯆꯤꯡ ꯀꯥꯔꯒ ꯋꯥ ꯉꯥꯡꯕꯗꯣ ꯉꯥꯏꯔꯒ ꯁꯣꯔꯒ ꯐꯤ ꯂꯥꯎꯋꯦ ꯃꯇꯦꯡꯗꯪ ꯀꯥꯔꯛꯄꯁꯤꯗ ꯑꯁ ꯑꯁꯤꯗꯒ ꯐꯛꯀ ꯊꯥꯔꯒ ꯐꯛ ꯊꯥꯗ꯭ꯔꯁꯨ ꯌꯥꯏꯗ ꯅꯥꯄꯤ ꯍꯧꯕꯅꯤꯅꯀꯣ ꯑꯗ ꯊꯨꯝ ꯃꯣꯔꯣꯛꯀ ꯅꯝꯃꯒ ꯆꯥꯔꯗꯤ ꯍꯥꯎ ꯂꯣꯏꯔꯦ ꯑꯁꯤꯗꯤ ꯈꯔ ꯄꯤꯛꯏ ꯑꯁ ꯀꯔꯤꯅꯣ ꯌꯣꯝꯊꯔꯦ ꯑꯃꯨꯛ खर हेक्के हयेंसु चानबगी लाइङैꯁꯤꯗ ꯑꯁ ꯃꯨꯟꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯣ ꯅꯥꯄꯨ ꯈꯔ ꯀꯥꯕꯁꯤꯅꯗꯤ ꯑꯩꯈꯣꯏ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯕꯗ ꯍꯥꯎꯕꯅꯤ ꯅꯥꯎꯆꯥ ꯁꯤꯁꯦ ꯃꯥꯟꯗꯦꯕꯣ ꯀꯩ ꯑꯣꯏꯖꯥꯠꯂꯣ ꯑꯗꯨꯗꯤ ꯁꯣꯟ ꯃꯃꯥꯡꯒꯤ ꯑꯣꯏꯖꯥꯠꯂ ꯑꯁ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝ ꯑꯃꯨꯛ ꯌꯧꯁꯜꯂꯛꯇꯣꯔꯦ ꯆꯨꯝꯕ꯭ꯔꯩ ꯄꯥꯝꯕꯤꯁꯨ ꯏꯁꯤꯡ ꯆꯥꯎꯕꯗ ꯇꯥꯎꯔꯦ ꯌꯥꯝ ꯄꯥꯝꯃꯨꯏ ꯌꯦꯗꯤ ꯎꯖꯥꯗꯦ ꯁꯣꯟ ꯃꯃꯥꯡꯗꯁꯨ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯍꯥꯎꯅꯤ ꯁꯣꯟ ꯃꯃꯥꯡꯗꯁꯨ ꯕꯣꯔꯣꯏ ꯄꯨꯂꯞ ꯃꯌꯥꯝ ꯀꯨꯝꯒꯦꯁꯦ ꯄꯥꯜꯂꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯒꯗꯤ ꯈꯔ ꯃꯨꯜꯂꯦꯕꯀꯣ ꯑꯁꯤ ꯄꯥꯝꯕꯤ ꯑꯅꯤꯁꯦ ꯈꯔ ꯀꯨꯏ ꯑꯁ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯝ ꯈꯔ ꯅꯥꯎꯆꯥ ꯑꯃꯨꯛꯀ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯃꯊꯛꯇ ꯕꯣꯔꯣꯏ ꯄꯥꯟꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯨꯝ ꯃꯣꯔꯣꯛ ꯄꯨꯔꯒ ꯏꯌꯥꯝꯕ ꯏꯅꯥꯎꯅꯨꯄꯥ ꯑꯗꯩꯗꯤ ꯏꯆꯦ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯅꯨꯄꯥꯁꯤꯡꯅ ꯀꯥꯈꯠꯂ ꯍꯦꯛꯑꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯈꯥꯗ ꯈꯨꯜꯂꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯟꯅ ꯆꯥꯕꯒꯤ ꯈꯨꯅꯨꯡꯉꯥꯏꯗꯣ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯃꯇꯝꯗꯣ ꯑꯃꯨꯛ ꯂꯥꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦ ꯑꯁ ꯁꯟꯁꯦꯠ ꯇꯥꯔꯝꯗꯥꯏ ꯑꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯒꯤ ꯕꯣꯔꯣꯏꯁꯤꯅ ꯌꯥꯝ ꯍꯥꯎꯋꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣꯏꯁꯨ ꯄꯤꯛꯑꯒ ꯊꯨꯝꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯁꯤꯒ ꯈꯔ ꯈꯨꯟꯒꯦ ꯑꯁꯤꯒ ꯇꯥꯏꯁꯦ ꯈꯨꯟꯅꯕꯁꯦ ꯋꯥꯎ ꯍꯥꯎꯔꯅꯤ ꯑꯁ ꯒꯥꯔꯤꯅ ꯇꯛꯈꯥꯏꯔ ꯆꯠꯈꯤꯖꯥꯠꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯝ ꯁꯥꯡꯅ ꯅꯝꯃꯔꯣꯏꯒꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯅꯕꯁꯨ ꯍꯣꯠꯅꯖꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯑꯃ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯕꯥꯏ